ngasi video asida akoi Laibak ki line haibadi Laibak lepa line Laibak pu indicate tawba line fat line haibadi matangda charak amane naraji fat line haibadi kadai da ye horokpa line adu fat line kawi haigadi sigi saigi line saigi mount mayam lei ko sai dagi horokpa saigi jaga jidagi horokpa line aduga kadai iskagadaba sigi Saturn mount sigi Saturn mount kawi Saturn mount smain karjai smain smaina karakpa line jibuneba fat line Laibak ki line ga haga mayam khangnari je ado kamaina kadomdagi karakpa line dina kari marol haibano haibase ngasi video asida akhoi khangminarasi ahanbada akhoi gi khutta wrist line nam lei saije sigi line size de nakna smaina Saturn mount de smaina karaba aduga loibada smaina B shape ta khaidokraba amana Jupiter mount si Jupiter mount ne ko Jupiter mount de mai kai onjalaba amana sigi Saturn mount de mai onjalaba smain taro khubak ta leibe yawgadi sina kadi haramino haiba matamda sijina haije mi simai leibe mi je keno taro matamda hayengwai thaba inkhang competitive exam or thaba inkhang sawam thagi khotke hay matamda maje chance sam lay mana adugi da effort thadar dagadi khangdre mana kitang thadaragadi maje high post kumba awangba post pham adugumba tau haiba adumba indicate tawine na hainaiba keno Palmistry gi matungina aduga makha tarakpada si lifeline ne si lifeline le sida lifeline jiga naksana na smain karaga horokpa lifeline ne smain naksala karaga horagadi kai hai habanda smain tawba mi ji khutje sahi kunni pan bukje sahi kunni pan bukje struggle tawdana wadana khotana yam tawe hai sahi kunni pan ji gi matungda maje success phangba day by day nongmagi haukhraga tamna success phangakpa mido aduma midaje oigal level smain tawba hujike du main tawba line duna aduga kaino fat line je sije mun mount ko mun mount je smaina side ka be ai kitang hana ka pe sai jaga jidai bu kara adi mun mount na khangna ani mun mount je smain fat line na kara agadi kai hai haiba matamda sigi mije smain tawba khutta lebe mije maje mai pesa sen thum dam le am kadai dai tan mi hamdamda public sector dai tale maje public sector dagi pesa ri tan mangan bo oi si makhan am lai ko oi ba public ado sina part amane public sector dai tan bo oi ba smain taw mije adu dai di maje after marriage luhonga matungda yam chakhakan mamida oigal lis main taw mije adudagi di maje sinataba ahum thongna leigo magi sana mun mount ila khuje natragana maje foreign country dagi senthum tanjan bami adamaina oigalli ahum jimung da amo oigalli main taw midaje adudagi di mathangda si main line headline dagi hauraga smaina ka boiragana magi si miji magi particular skill khar leijeba magi particular skill do adui matungina maji pesa phangba ma skill lui matungina adamain taraga ma skill do loina ga pesa talaga ma chajaba mi oida oigal le adamain do mathangda Mars mount of Mars dagi karakba Mount of Mars ina kadai dano haidi Mount of Mars size Mount of Mars kawi size Mount of Mars kawi sai main line gi maka sawai dai karak je Mount of Mars dai karak pa hai ngai ba Mount of Mars dai karak je kamain tawge hai matam da maje sai 35-36 book se 35-36 book se yamna honnaga struggle tawam change ba adama 35-36 book se struggle taraga punsi mayai chalamdai mayai bukti chandriba 35 ka lanthora ga dimaje
ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯜꯂꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯈꯥ ꯇꯥꯕꯗ ꯅꯪꯒꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯃꯥꯎꯟꯠ ꯑꯣꯐ ꯚꯦꯅꯁꯇꯒꯤ ꯀꯥꯕ ꯑꯣꯏꯌꯦꯕ ꯃꯥꯎꯟꯠ ꯑꯣꯐ ꯚꯦꯅꯁ ꯍꯥꯏꯗꯤ ꯁꯥꯏꯁꯦ ꯁꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯀꯥꯕ ꯑꯣꯏꯌꯦ ꯃꯥꯎꯟꯠ ꯑꯣꯐ ꯚꯦꯅꯁꯇ ꯁꯦ ꯑꯗꯨꯗꯤ 90% ꯅꯪꯁꯦ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯥꯐꯇꯔ ꯃꯦꯔꯦꯖ ꯅꯪꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅꯦꯕ ꯑꯥꯐꯇꯔ ꯃꯦꯔꯦꯖ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕ ꯑꯣꯏꯒꯜꯂꯦꯕ ꯃꯥꯎꯟꯠ ꯑꯣꯐ ꯚꯦꯅꯁꯇꯒꯤ ꯁꯨꯃꯥꯏꯅ ꯀꯥꯕ ꯑꯣꯏꯔꯗꯤ ꯅꯪ ꯐꯦꯠ ꯂꯥꯏꯟꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯍꯥꯔꯠ ꯂꯥꯏꯟꯗꯒꯤ ꯀꯥꯔꯛꯄ ꯑꯣꯏꯔꯕ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯁꯤꯁꯦ ꯂꯩꯔꯦꯀꯣ ꯍꯥꯔꯠ ꯂꯥꯏꯟꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯔꯛꯄ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨꯒ ꯅꯪꯅ ꯇꯥꯟꯖꯟꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯁꯔꯨꯛ ꯈꯔ ꯃꯈꯩ ꯑꯗꯨꯝ ꯅꯪꯁꯦ ꯔꯤꯂꯤꯖꯤꯌꯁ ꯃꯦꯇꯔꯗ ꯙꯔꯃ ꯅꯨꯡꯃꯒꯤ ꯊꯕꯛꯇ ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯑꯗꯨꯝꯕꯗ ꯌꯥꯝ ꯊꯥꯗꯒꯟꯕ ꯑꯗꯨꯒꯨꯝꯕꯗ ꯏꯟꯚꯦꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕꯗ ꯆꯦꯔꯤꯇꯤ ꯑꯣꯏꯅ ꯄꯤꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯟꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯦꯠ ꯂꯥꯏꯟꯒꯤ ꯃꯇꯥꯡꯗ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯁꯦ ꯐꯦꯠ ꯂꯥꯏꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯇꯥꯜꯂꯔꯣꯏꯗ꯭ꯔꯥ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯐꯦꯠ ꯂꯥꯏꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤ ꯄꯩꯁా ꯌꯥꯝ ꯄꯥꯏꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯐꯦꯠ ꯂꯥꯏꯟ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯀꯦꯠ ꯁꯤꯒꯅꯦꯜ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯩ ꯋꯥꯔꯤꯅꯦꯕ ꯀꯃꯥꯏꯅ ꯅꯪ ꯁꯣꯝꯗ ꯗꯣꯝꯗ ꯆꯠꯂꯒꯅ ꯅꯪꯁꯦ ꯍꯦꯟꯅ ꯐꯕ ꯈꯣꯠꯄꯗ ꯑꯣꯏꯒꯅꯤꯅ ꯑꯗꯨꯝꯕ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯕꯩ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯐꯦꯠ ꯂꯥꯏꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤꯁꯨ ꯄꯩꯁా ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯂꯩ ꯑꯗꯨꯗꯩꯗꯤ ꯐꯦꯠ ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯃꯇꯦꯛ ꯑꯃ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯇꯠꯂ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯩ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯩꯕ ꯃꯈꯟ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯅꯩꯅꯔꯁꯦ ꯑꯗꯩꯗꯤ ꯐꯦꯠ ꯂꯥꯏꯟꯗ ꯁꯨꯃꯥꯏꯅ ꯁꯦꯇꯟꯗ ꯀꯥꯗꯕꯤꯗ ꯁꯨꯃꯥꯏꯅ ꯀꯥꯕ ꯑꯃꯁꯨ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯃꯥꯔꯀꯔꯤ ꯃꯥꯎꯟꯗ ꯁꯨꯃꯥꯏꯅ ꯀꯥꯈꯤꯕ ꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯁꯤ ꯃꯥꯔꯀꯔꯤ ꯃꯥꯎꯟꯗ ꯁꯨꯃꯥꯏꯅ ꯀꯥꯕꯁꯦ ꯐꯦꯠ ꯂꯥꯏꯟ ꯁꯤ ꯂꯥꯏꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯁꯨꯃꯥꯏꯅ ꯀꯥꯕ ꯂꯥꯏꯟꯁꯨ ꯂꯩꯌꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯇꯧꯕꯗ ꯌꯥꯝ ꯄꯛꯅꯕ ꯁꯤ ꯃꯥꯔꯀꯔꯤ ꯃꯥꯎꯟꯅꯦꯕ ꯃꯥꯔꯀꯔꯤ ꯃꯥꯎꯟꯗ ꯀꯥꯕꯁꯤꯅ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯇꯧꯅꯕꯗ ꯌꯥꯝ ꯄꯛꯅꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯁꯤꯗ ꯍꯦꯠ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯁꯤꯗ ꯂꯥꯏꯐ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯅꯤ ꯁꯤ ꯅꯪꯅ ꯃꯥꯔꯀꯔꯤ ꯂꯥꯏꯟꯁꯦ ꯀꯥꯕꯁꯦ ꯁꯤ ꯃꯅꯤ ꯇ꯭ꯔꯦꯡꯒꯜꯁꯨ ꯇꯥꯗꯣꯏꯅꯦꯕ ꯁꯤ ꯇ꯭ꯔꯦꯡꯒꯜꯁꯨ ꯇꯥꯗꯣꯏꯅꯦꯕ ꯁꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯨꯡꯉꯒ ꯂꯩꯒꯗꯕ ꯀꯣꯃꯨꯟꯅꯦꯕ ꯁꯤ ꯃꯅꯤ ꯇ꯭ꯔꯦꯡꯒꯜꯁꯨ ꯇꯥꯔꯅꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅ ꯃꯥꯔꯀꯔꯤꯗ ꯆꯠꯂꯒꯗꯤ ꯀꯔꯕꯥꯔ ꯅꯨꯡꯕꯥꯔ ꯌꯥꯝ ꯄꯛꯅꯕ ꯂꯥꯏꯟꯅꯤ ꯀꯥꯏꯅ ꯂꯩꯕ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯦꯠ ꯂꯥꯏꯟ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯃꯊꯪ ꯇꯥꯕꯗ ꯈꯟꯅꯔꯁꯤ ꯀꯔꯝꯕ ꯃꯩ ꯃꯑꯣꯡꯗ ꯁꯦꯝꯃꯛꯎꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯖꯔꯛꯑꯒꯦ